ngasi ayuk phongkiba tongan tongan manipuri sifongsing amasum thokiba thawdo wathoksingdigi maruoibi I pausing khongasaraga Manipur top channel gi maikedi mayamna thamjagi ahanbada maram kaithilda phunabada police yauna nipan sokle numai kapadana tare sokle ngar numidang pung tare makhairom tarak maram kaithilda thokiba phun senaba thawdo amadana Maram Police Station gi second OC yauna miyoi nipan sokhibagi mathakta thawdo aduga mari lainana numai kapagi thawdok tuna miyoi tare sokle hari wapamasi Maram Bazar Village Authority ki secretary ke Daniel na tholakpa sirol man haibani sirol sin hai ngarangi thawdo adu ahanbada naujai ko maphamda party tawruraga yu ka hena thaksilaba 49 tadubi AC gi MLA N kaisi gi masanu peke hipuni yauna ma kalakminaba Robinsons Akili amasung kangbuna makoi masel gi marak Maram Bazar mathakta khut thoknarak phunar khibani hari thawdo du Maram Bazar gi nahasingna sangsinduna khamdoknaba amasum makhoina tonglakkiba gari du mafam sana khamdabadagi atoppa gari sing NH2 da satok chasin tawbada khudong sahandre hairubani madugi wahaudagi ke hepuni amasum makki party gi miyoi kunthra rom na phurakpadagi hairuba naha mari gi manungda ahum sokki hairi matamaduda Maram Bazar Village Authority gi secretary ke Daniel na nakalani gi marakta tholiba khana sainabadu lepnaba hairubada suke hepunina mawona su onsilaktuna phajadaba wai wata sing ngang salaki hairi adubu khangaudana MLA N kaisi gi escort personnel sing masum Maram Police Station gi personnel sing laklaba fawbada nakalani gi marakta tholibu wathuk adu nem thadabadagi police amasum Maram Bazar amadi Makhan gi local leaders singna thawdo du sangtai nanabagi dama ke haipuni amasum maki party amadi Maram Bazar gi naha singda makoi gi mafamda hankina baki tanjaduda golai makhan romdagi nung tharakpa haurakhibaga loinana khut thoknakhiba miyoi singi maraktagi kharaga Maram Police Station gi second OC gi Peter Rona soki hari phibam adu laksinba ngamlaktabadagi MLA gi escort personnel sing amasum ke hepunina purakpa single barrels nongmeidagi kapthorakpada Maram gi miyoi taret panduna soki amasum makoi gi manungda ahum gi phibam lubadagi Imphal Hospital laikanari hairi thadok thopamda Senapati gi ASP Karthikna lusingba police personnel sing numidang pung 12 makhairom tarakpada laklaba fawbada ke hepuni amasum maki kangbu gi maikedi hanba lekide Maram adudagi police personnel singi maikedi golai makhan maikairomda tear gas sing kapki haidi loinana thawdo asigi matangna mara leibi singi mathakta lokhatpam tokka thabak sing lokhatnaba Maram Police Station na complaint report ama file tokre hainsu sirol asina makhatana phongdorakli Makasa tarakpoina to papawamana miyamda justice ki wan thok hanganana ba court sing na local language sing promote awgadabani Modi Prime Minister Narendra Modi na Chief Minister sing amasum High Court sing ki Chief Justice sing gi joint conference audokre Leiba asida leiba miyamda Wayel sing court sing gi yawn justice ki wan to khangana bigidamang Wayel sing da local language sing promote awgadabani haina Prime Minister Narendra Modi na phongdokre wapam sing asi New Delhi gi Bigyan abagonda leiba sing Chief Minister sing amasum High Court sing gi Chief Justice sing gi oiba Joint conference ama Prime Minister na haudoklo dun phongdokibane Prime Minister na ngasi gi thoram adu phongdokiba warol gi ayamba sarukti leba sigi oil sang sing amasum justice ka mari lenaba waphamnaga oikibaga loinana leba sida hausik leiriba oil sang judiciary amasum law enforcement mechanism singa litigate singa gi marakta leiriba lol faunadabagi pankhe edu thugaibagi mathau tare heki aduga misa miyam gi marakta gi loga mari leinaba thabak thoram sing khangba watliba sisu lehendana bo honagatabani haki loinana leba sigi mipung khudima justice ka hakthingnana nakna hangadabani hairaduna misa mamana justice ki maramda khangdragadi mangonda kana balaiti haki maram asina leba sigi justice ki wanto khangnana bagidama miyam misa miyam gi local language sing court sing promote awgadabani kairigumba lol gi problem asi leitragadi social justice phangnapagi damak nupi justice singi thongjin da miyamna leblubagi mathau tararo haki haukibo kumjai english singani ga taraga mangara central government na sanadraba mari leinadraba lo lisingamaga sani palo masak khangdoki makhoi gi manungdigi matamasiga sunaraktraba lo lisingamaga samri ga yankai muthatki habu apum su phongdoki
ꯑꯗꯨꯕꯨ ꯂꯩꯕꯥꯛꯁꯤꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯡꯅꯗꯤ ꯁꯨꯞꯅꯇꯒꯤ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯆꯠꯅꯗ꯭ꯔꯕ ꯂꯣ 64 ꯈꯛꯇꯃꯛ ꯃꯨꯊꯠꯈꯤ ꯍꯥꯏꯔꯗꯨꯅ ꯉꯁꯤꯒꯤ ꯖꯣꯏꯟꯠ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯇꯝꯒ ꯆꯨꯅꯗ꯭ꯔꯕ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯗ꯭ꯔꯕ ꯂꯣꯁꯤꯡꯁꯤ ꯃꯨꯊꯠꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤꯁꯨ ꯍꯥꯏꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯔꯠꯁꯤꯡꯒ ꯂꯣꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯁꯤꯡ ꯄ꯭ꯔꯃꯣꯠ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯄꯥꯁ ꯇꯧꯔꯛꯄ ꯂꯣꯁꯤꯡꯒꯤ ꯋꯥꯍꯟꯊꯣꯛꯁꯤꯡ ꯃꯤꯌꯥꯝꯗ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯈꯪꯍꯟꯅꯅꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯦꯒꯦꯜ ꯏꯗꯨꯀꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯕ꯭ꯂꯣꯛꯆꯦꯟꯁ, ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯗꯤꯁꯀꯣꯚꯔꯤ, ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ, ꯔꯣꯕꯣꯇꯤꯛꯁ, AI ꯑꯃꯁꯨꯡ ꯕꯥꯏꯑꯣꯇꯤꯛꯁꯅꯆꯤꯡꯕ ꯁꯕꯖꯦꯛꯁꯤꯡꯁꯨ ꯌꯥꯎꯍꯟꯗꯨꯅ ꯇꯝꯂꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗꯁꯨ ꯇꯝꯕꯤꯕ ꯍꯧꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯦꯒꯦꯜ ꯏꯗꯨꯀꯦꯁꯟ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯊꯥꯛꯇ ꯄꯨꯈꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯖꯦꯜꯁꯤꯡꯗ ꯑꯟꯗꯔ ꯇ꯭ꯔꯥꯌꯦꯜ ꯄ꯭ꯔꯤꯖꯅꯔ ꯂꯥꯈ 3.5 ꯂꯣꯝ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯊꯣꯛꯂꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯂꯥꯏꯔꯕ ꯅꯠꯇ꯭ꯔꯒ ꯅꯣꯔꯃꯦꯜ ꯐꯦꯃꯤꯂꯤꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯖꯨꯗꯤꯁꯤꯌꯔꯤꯒꯤꯗꯃꯛ ꯃꯦꯗꯤꯌꯦꯁꯟ ꯀꯣꯔꯠꯁꯤꯡꯗ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕ, ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡꯕꯨ ꯁꯤꯝꯄ꯭ꯂꯤꯐꯤꯀꯦꯁꯟ ꯇꯧꯕ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯖꯨꯗꯤꯁꯤꯌꯦꯜ ꯚꯦꯀꯦꯟꯁꯤꯁꯤꯡ ꯃꯦꯟꯁꯤꯟꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯌꯨꯅꯤꯌꯟ ꯂꯣ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯋꯦꯜꯁꯟꯁꯤꯡꯗ ꯐ꯭ꯔꯤ ꯑꯃꯁꯨꯡ ꯐꯤꯌꯔ ꯑꯣꯏꯕ ꯗꯦꯂꯤꯚꯔꯤ ꯑꯣꯐ ꯖꯁꯇꯤꯁ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯀꯣꯔꯠꯁꯤꯡ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯕꯨ ꯅꯤꯡꯊꯤꯖꯅ ꯊꯝꯕ ꯑꯃꯁꯨꯡ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯖꯖꯁꯤꯡꯗꯁꯨ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯕ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯁꯤꯡ ꯑꯃꯁꯨꯡ ꯖꯖꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯗꯅ ꯀꯣꯔꯠꯀꯤ ꯗꯦꯀꯣꯔꯝ ꯑꯃꯁꯨꯡ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯁꯤꯡ ꯅꯤꯡꯊꯤꯖꯅ ꯉꯥꯛꯁꯦꯟꯕ ꯉꯝꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯅꯕꯁꯨ ꯑꯄꯤꯜ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜꯒꯤ ꯑꯦꯔꯤꯌꯥ ꯑꯃꯁꯨꯡ ꯌꯥꯏꯔꯤꯄꯣꯛ CICꯒꯤ ꯀꯦꯝꯄꯁꯇ ꯏꯟꯀ꯭ꯔꯣꯁ ꯇꯧꯁꯤꯜꯂꯕ꯭ꯔꯥ? ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯄꯔꯤꯡꯕꯨ ꯍꯥꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯅ ꯀꯣꯟꯁꯤꯜꯂꯝꯕꯗꯒꯤ ꯍꯧꯖꯤꯛꯅ NH 102 ꯑꯣꯏꯍꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦ 1 ꯑꯣꯏꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯄ ꯍꯧꯔꯛꯄꯗ ꯍꯟꯗꯛ ꯊꯥ ꯑꯁꯤꯒꯤ 29ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝꯗ ꯍꯛꯊꯦꯡꯅꯔꯛꯄꯗꯒꯤ ꯋꯥꯏꯊꯧꯒꯤ ꯃꯐꯝ ꯈꯔꯗ ꯏꯟꯀ꯭ꯔꯣꯁ ꯇꯧꯁꯤꯜꯂꯝꯕꯁꯤꯡ ꯇꯥꯛꯊꯣꯛꯅꯕ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯈꯤꯕꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜꯒꯤ ꯑꯦꯔꯤꯌꯥꯗ ꯑꯃꯁꯨꯡ ꯌꯥꯏꯔꯤꯄꯣꯛꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯒꯤ ꯀꯦꯝꯄꯁꯇꯁꯨ ꯅꯧꯅ ꯁꯦꯝꯒꯠꯂꯛꯂꯤꯕ RCC ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯃꯁꯨꯡ RCCꯒꯤ ꯗꯨꯀꯥꯟ ꯄ꯭ꯂꯣꯠꯁꯤꯡ ꯑꯁꯤꯁꯨ ꯏꯟꯀ꯭ꯔꯣꯁ ꯇꯧꯁꯤꯟꯗꯨꯅ ꯁꯥꯖꯤꯟꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯧꯍꯧꯅꯅ ꯊꯣꯛꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯠꯊꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯐꯪꯂꯛꯄ ꯗꯣꯀꯨꯃꯦꯟꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯄꯥꯎꯁꯤꯡꯅ ꯍꯥꯏꯕꯗ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜꯒꯤ ꯑꯦꯔꯤꯌꯥꯗ ꯁꯥꯖꯤꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯏꯔꯤꯄꯣꯛ ꯕꯤꯁꯅꯨ ꯅꯍꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯏꯇꯣ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜꯒꯤ ꯑꯦꯔꯤꯌꯥꯒꯤ ꯊꯥ ꯑꯃꯁꯨꯡ ꯃꯦꯞꯀ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯃꯍꯨꯠꯀꯤ ꯃꯤꯅꯤꯁꯇꯔ, ꯀꯃꯤꯁꯅꯔ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠ ꯑꯃ ꯊꯦꯡꯅꯔꯤ꯫ ꯋꯥꯀꯠ ꯑꯁꯤꯅ ꯃꯍꯨꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ DCꯗ ꯐꯣꯡꯗꯣꯔꯛꯂꯤꯕꯅ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜꯗ ꯅꯧꯅ ꯁꯥꯒꯠꯂꯛꯂꯤꯕ RCCꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯥꯒꯠꯂꯛꯄ ꯏꯂꯤꯒꯦꯜ ꯕꯤꯜꯗꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯕꯨ ꯁꯥꯒꯠꯄ ꯂꯦꯞꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯍꯥꯟꯅ ꯁꯥꯒꯠꯂꯛꯂꯤꯕꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯩꯊꯦꯜꯒꯤ ꯑꯦꯔꯤꯌꯥꯗ ꯏꯟꯀ꯭ꯔꯣꯁ ꯇꯧꯁꯤꯟꯗꯨꯅ ꯕꯤꯜꯗꯤꯡ ꯁꯥꯒꯠꯂꯛꯂꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯣꯛꯇꯣꯕꯔ 30, 2012ꯗ ꯃꯇꯝ ꯑꯗꯨꯒꯤ ꯊꯧꯕꯥꯜꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ T. ꯔꯟꯖꯤꯠꯅ SDO ꯊꯧꯕꯥꯜ, ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯏꯂꯤꯒꯦꯜ ꯏꯟꯀ꯭ꯔꯣꯆꯔꯁꯤꯡꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯏꯔꯝꯕ ꯆꯦꯔꯣꯜ ꯑꯃꯁꯨ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯒꯤ DCꯅ IFCD ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯌꯥꯏꯔꯤꯄꯣꯛ ꯅꯒꯔ ꯄꯟꯆꯥꯌꯠꯀꯤ ꯆꯦꯌꯔꯄꯔꯁꯟꯗ ꯅꯕꯦꯝꯕꯔ 18, 2012ꯗ ꯋꯥꯐꯝ ꯑꯁꯤꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯏꯔꯝꯕ ꯆꯦꯔꯣꯜ ꯑꯃꯁꯨ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯂꯤꯒꯦꯜ ꯏꯟꯀ꯭ꯔꯣꯆꯔꯁꯤꯡ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯂꯦꯞꯇꯅ ꯈꯣꯝꯖꯤꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯌꯥꯏꯔꯤꯄꯣꯛꯀꯤ CICꯒꯤ
campus the encroach tawduna RCC gi dukan taragani thu sagale habigi matana fangkiba documents singi manungdana health services ki director Dr. K Razon Mars taragamadi English ngani kungani thuida Thobal district ki deputy commissioner da Yeripok CIC gi campus gi RCC gi dukan taragani thoi eviction removal tawna ba iramba ibisirol amasu thengna khiaina pawsina su phongdorakli atop paw mana nupi masa mabu class manung de ikai khumnaba manghan bikhiba grade 4 sahi mari gi phadok pikre oripok serap court complex the ladiba fast track special court number 1 manipur gi special judge salam emosa ki court nga se pangthokiba sentence hearing the class manung da sahi nauribi nupi masa magi ikai khumnaba manghan bikhibani haiba case ki royal conviction pikraba grade 4 ama sahi mangagi phadok pibaga loinana lupa lising taragi senpham su fine oina pinana ba khankre ngasi court sida pangthokiba sentence hearing gi order on sentence ki matungina sahi mangagi phadok pikraba mi edugi maming mayangbam sonamni maitei sahi yangkai ga mapar apok lekhidraba mpisak maitei khawi haurang khunaudagin hairi mangasi dagina sahi mari rongi mamangna thaudo asi thokiba matamda maklang junior high school hana ku oina engage tawduna sijinarakpadagi marak su chokidar oina su sijinakibaga loinana kariguma matamdana oza oina fawbu sijinaduna pikliba angangsing takpi tambibigi thabak fawbu tawhankiba miyoini haidi adubu ma kumza English ngani taraga nipal gi November December thadagi di school asigi grade 4 oina engage tawduna sijinarakibadu toki haidi adumoino maku engage tawduna sijinaringai gi manungda maakna masagi sa inni palumna ngairibi class 1 tamlibi nupi masama bu class manungda larik tak gi kudongzaba lawraga ikai khumnaba mangan bikhibani hairi thaudo sigi matangda ahanbada pasu police station na complaint report ama file toki adubo police station asina report asi Imphal West ki women's police station report tawnaba suggestion torakpadagi women PS asina report toraba matungda Protection of Children from Sexual Offense Proxo Act 2012 ki section 10 gi makhada case FIR number 22 close 9 2018 register tawdun lokat khibani haidi aduga case asigi charge si thagalapadagi royal sataba horaklaba matungna case asi fast track special court asida transfer torakpadagi royal satharakhibani loinana thasigi tarukta aroiba royal satharaga reserve tawduna thamlakiba judgment amasum order na ngarang pangthokladuna makpu mara leire haiduna conviction pikraba matungda ngasina sentence hearing pangthokibani aduma pumangona piriba sahi mangagi phadoki matamasi makna case asiga mari leinana jail leirakiba sahi ohunga thamanga amasum numit mapanigi matam kakthalaga Manga sidigi hauraduna kumza English ngani kungumdagi November kuntra pawba phadok leiragani hadi loinana kariguma makna fine oina pirga victim na pi masa aduda amuk pi khigadaba lupa lising taragation pamasi pidragadi mak phadoki matam tha ama sangdokani so hadi case asigi royal satharakpada prosecution gi maikeida specials additional PPA Gopendrona leplaga conviction gi maikeida advocate case kantana lepki amaramna thasigi kunga marigi numidangda sangamdabi sagolau sangai singi mapam amada piklipi nupi masa amabu ikai khamnaba mangan bikhibani haiba thaudoki matana women's police station Imphal isna lokatba proxo eki section 4 amasum IPC gi section 366A 506 ki case FIR number 10 close 4 2022 ga mari lainar fakatkiba fundrai sabalakai singkhongdagi MD Firosai kun apokpa MD Zahid Khan ngarang special judge proxo Imphal isna mathang thagi ani fawba police custody remand tokre han su phongdorakli atopa paw madana JNB na loba entrance exam na nan manipuri yoramle sai khudingi Jawaharlal Nehru Vidyalaya JNB na loba entrance test exam na jiribam digi nataba Assam amadi atopa district singnagi mahairoi sing yorambasi yamna maglebuk thibani hiramasigi matang MSU MSF desam amadi KSA gi Lufloi sing akan mamongna miyeng sanglagani haina ngasi pangthokiba pawgi mipum amara jiribam district council gi district president Laisram Bilax na phongdokre jiribam na pangthokiba pawgi mipum atuda magna makha taradun hai Jawaharlal Nehru Vidyalaya na sai kudingi lawba entrance exam test asigi exam gi damak jiribam gi Rajkumari Sanatombi Devi School lawkiba entrance test exam na jiribam gi nataba Assam amada jiribam district nataba atopa district singdagi mahairoi sing yaukshilam khibani thawong asi jiribam da leiba maming fawba tadriba private school amadi mahairoi masing yamna leitaba government school gi mingda yaukshinduna exam tharama thengna khibani
हिरम असिगी मतंगना जिरिबमगी ZEO AI अमसुम DI ना यिंगसिनबिगदबनी अदुबु यिंगसिनबिरमदब मरमना थुबु मतमदा एम्स MSF देसाम अमदी KSA हादिबा माहिरु लुपसिंग असिना स्कूल सिंग असिगी प्रिंसिपल इंचार्ज हेडमास्टर सिंग अमदी ZEO AI अमसुम DI गी मथक्ता अकनबा मोंगदा मियेंग संगलगनी मसुम मतम लैरिङैदा सिगुम्बा थावोंसिंग असि थिंगनबा होना हौद्रबदी आइखोइगी हौरक्लिबा माहिरुइसिंगदा अकायबा कया लाकन हेनसु फोंदोखि मकासा थरकोइना तो पावमना सही सिदना जॉब कार्ड की थबक सुबगी नुमित मसिंग ख्वाइदगी यामदब ओइगदौरी MGNREGA सही सिगी ओइना नुमित हुमनी थबक सुरे लेबासिदा लाइरबा थबक फंगद्रिबा इमुंगमदा मिये अमा सही अमगी मनुंगदा नुमित चामनी थबक पिननबा पाइखकिबा महात्मा गांधी नेशनल रूरल एम्प्लॉयमेंट गारंटी स्कीम MGNREGA की थबक हंदकी सही असिदना नुमित मसिंग ख्वाइदगी हंथबा ओइरगनी सही योइना नुमित क्यानि थबक सुबा nganggadagi हाइबिगी मतंगना मिनिस्ट्री गा मणिपुर लंगा की टीम गा मांगजोनना वरी सनदुना थबक सुगदबा नुमित मसिंग हे लेपथोंनाय सलिबा सेनबा सही सिगी ओइना थबक सुगदबा नुमित सिंगी सेनपा ममांग सहीदा लेपथोंनाख्रे यानखिबा मतुंगिना कुमजा इंग्लिशिंग अनिगा कुनगनिथोय कुनगो हुमदोयदा लुपा लाख सनिगा यंकै खक्तमक थबक सुगनी हाइना लेपथोंनाख्रे दुबु ममांगी सही कुमजा इंग्लिशिंग अनिगा कुनगा मथोयदगिना कुनगनिथोयददी सही दुद लुपा लाख सहुमगा कुंथ्रा थबक सुगनी हाइना यानखिये अमसुम नुमित मसिंग यामना सुबंगखि मतौ असुम तौना कुमजा इंग्लिशिंग अनिगा कुनदगिना कुनगा मथोयदना लुपा लाख सहुमगा कुंथ्रागा मंगा अमसुम सेनबा सही इंग्लिशिंग अनिगा तरागा मपनदगिना कुंदना लुपा लाख सनिगा हुमफुगी थबक सुगनी हाइना लेमनखि हाइरिबसै अहुमसी संगदमनरगा येंगनरुबदा हंदकी सैयसिना सेल ख्वाइदिगी यामदना फंगबा सै ओइरे मसी मणिपुर लेंगाना मिनिस्ट्रीदा निंगथीजना वरी सनबा ngमहौदबदगी थोलकपनि मसीना लाइरबा स्टेट असिगी थबक फंगद्रिबा जॉब कार्ड पाइरगा थबक सुजरिबा मियामना चाउना सेथेंग पिरगनी मिनिस्ट्रीदगी फंगबा पाउन हाय मणिपुरगी ओइना डिस्ट्रिक्ट तरागा तरुक असिगी ब्लॉक हुमद्रा लै अदुगा MGNREGA की थबक पाइखलिबा ग्राम पंचायत मसिंगना लिसिंग अहुंगा चामगा यंखैगा मथोइनी ngasi फावबदा मणिपुर जॉब कार्ड मसिंग लाख 5.94 पिख्रे हौजि फावबदा जॉब कार्ड की थबक सुबा सिनमी मसिंग लाख तरागा पॉइंट यंखैगा मंगा ओइरी मसी युम अमदा मी अनि थबक सुबा कयामरुम यावबदगी ओइबि याय अदुमपो एक्टिव ओइना जॉब कार्ड पारिबा मियोइदि लाख 5.79 खतने पाउसना मखाताना हाय जॉब कार्ड पारिबा मियोइ लाख 0.37 सही सिगी ओइना थबक सुबोख्रे अदुमपो युमकोक अमंगी ओइना सही अमदा नुमित चामनी थबक सुफम थोकपदा सही सि हाइबदि अप्रैल था सिदा नुमित 3.81 खक्तमक थबक सुरी हनि रिपोर्ट तौरी अमरम सही सि गोइना मणिपुर की डिस्ट्रिक्ट तरागा तरुक की मनुंग बिष्णुपुर अमसुम इम्फाल वेस्ट खक्तमक जॉब कार्ड की थबक सुबा हौरी अतै डिस्ट्रिक्ट तरागा मरी की ओइनादि था मा हौख्रबा फावबा थबक सुबा हौद्रि बिष्णुपुर की जॉब कार्ड पाइबा मिय अमममना नुमित मरीनी थबक सुख्रे अदुगा इम्फाल वेस्ट की ओइना नुमित 3.74 खक सुई हाइना रिपोर्ट तौरी एक जॉब कार्ड पाइबा मिय अमना नुमित चामनी सही अमगी मनुंग थबक पीगदबनी हाइबदो मणिपुरदि अमुक फाव ngakpa ngamdri pausna makhatana hai thabak suba sinmi singa sigi nomagi khusuman mamang sahi singa yengnabada handaki sahi sina paisa kharka hanthai sahi sigoina nomagi thabak subagi mamalasi lupa saniga yankhaiga point maudra ka taruni adugu mamang sahi english ngani kunga mathoidagina kunga nithoigi oina nomagi khusuman lupa saniga yankhaiga point maudra ka tare roiki adugu kumja english ngani kundagina kunga mathoigi oina nomagi khusuman saniga kuntra ka tare ka point marfu ka tare roiki kumza english ngani taraga mapanagina kundana nomugi khusuma lupa saniga taraga nipanagina point maudraga humdoida lepki haina spawsna phongdorakli makasa tarapoina to papomra singkhai ngan bi misi gi langla langjin puthu mara leibi sing serak piu haina rally sakre mapu roibigi mimna singninga oiba mongda laikhidrabi samo ningom ningthaujum ombi singkhai ngan bi misi gi asum langla langjin puthu misi sida sienaba mi matik saba serak piu haina laikhidrabi gi mapam lamdam oiriba arongi miam rally setna khongjang sangsinkre rally adung asi nungtul pung ohomlom taba matamna misi gi mari leinana cm ki be GAC na arongi club amadi mera pai bi singa khusamna duna pangthoki bini laikhidrabi singkhai ngan bi gi mapam lamdam gi degi hauraga arong nomai khongi mafam kya phaudun rally satlaba matungda singkhai ngan bina singninga oiba mong laikhidraba
Hordak awang laikai mapuroiba Bizando gi mayum fawa sakhi adubu rally aduna Hordak yorokpa matamda rally laktibising marakta pau faunaba walhawbadagi Bizando gi laikai miyam ngahak muknaba thoki ngahak muknaraba matungda wari sanabada yanaba purakpadagi rally adu sakhi khongjang adura singkhai nganbi misi gi asumba langla langjin putho miat paserak piyu postmortem gi report miyamda sinau haibana singmo kulawlawki khongjang aduga mari lainana laikhidrabi singkhai nganbi gi apokpa sanjin hai numit mapani rom surabi isa gi miat asi chap chaba langla langjin ama fawa puthokpa ngamdaba si lebak thibini misi gi mari lainana police na sungasi fawa senaba miya amata fadaba amadi postmortem gi report pithoktan thamba si yaningde chap chaba langla langjin ama phangdriba fawa si bhaksang lokhiroi loinana misi gi asuma royal phangnabi mungmanu ngamadi GAC na manipur gi tunga luf kya ga loinana khongjang sangsinna bu sem sare maramaduna singkhai nganbi misi gi mari lainana sangsilapa khongjang singda miyamna mateng pangbiu haina su phongdoki adop paw madana MPSC gi ayaba yaudana sarkar niyam lana power department assistant engineer taragumdoi hena thabak hapsilamle hokibe english ngani ga taragumdoi da manipur prajana thengnari ba mai awaba kohanba mateng oina ba manipur sarkar gi power department da leiriba awat ba assistant engineer electrical gi post kunga manga launaba hokibe english ngani ga taragumdoi gi me tareta manipur public service commission MPSC gi order number 7 to 2013 MPSC DR advertise number 1 of 2013 gi kudongja balorga matamdugi sarkarna MPSC gi ayab yaudana niyam lana amadi asaba aranba certificate paiba henma assistant engineer taragumdo hena power department thabak hapsilamle oiriba phibam singasi gi matana pausi sina phomo paugi matunginadi haukibe english ngani ga taragumdo da sasan tawrama matamdugi congress sarkar ki matamda power department gi assistant engineer electricals kunga manga yauna PSED gi assistant engineer civil mechanicals kunga manga IFCD gi assistant engineer civil kunga mari PWD gi assistant engineer civil taret amadi PWD gi assistant engineers mechanicals ahum launaba MPSC na order mathoki MPSC gi secretary AK Sinha na sign tawduna thoki ba advertisement gi order aduna makhatana hairibadi power department yauna works PSED amadi IFCD gi apun ma assistant engineer marfugumari asi MPSC na law Manipur combined competitive examination 2013 gi khuthangna direct lawni loinana post asi lawbada sada nifugi disability certificate pairaba physically handicapped person singisu reservation laigani habisini Imphal examination center tagadaba Manipur combined competitive examination 2013 na lawgudriba assistant engineering singasi haukiba English singani ga taragumdoi gi July amada masai gi kunga mathoidigi kuntraga manga phawbada leiba degree natragana diploma holder sing oigadabani habisini MPSC gi secretary AK Sihana PSED IFCD PWD amadi power department upon by assistant engineer marfugamari lawgadoriba sigi pay scale lupa lising wapan ga sahumdagina lising kuntraga mariga sanipan plus lupa lising mariga samri GP ni Group A class ki assistant engineer marfugamari sigi manungda power department ki assistant engineer electrical gi oina post kunga manga lawgadabane hariba posting asi generals category gi oina taragani thoi Sidul caste ki nipan physically handicapped ki ama maitai OBC ki mari amadi maitai pangal OBC ki post ama lawgadabani power department ki assistant engineer electricals post si sakhanglaba university institution amadigi electrical engineering degree paiba miyo natragana masigi manaba degree paiba oigadabani natraga sakhanglaba university institution amadigi yamdarbar sai hungi natragana Marxista manaba electricals engineering ki diploma paibaga loinana regular basis ta yamdrab sai manga grade 1 gi SO natragana masiga manaba thabak pu oigadabani haibasini to mem tenang na sumna thamjaramge loisilakpoina to papawkhrana drug lalon ba ma police na kappada sokle lupa koti kullong gi oigadaba heroin ama sumkani Rajasthan puna bo honarambani haiba truck driver amanga se ayu anganmada Assam gi Koktrajar district police na kappada soktono hospital lekanakre drug adu Manipur gi Rajasthan tamna thorakpa truck amada purakpani West Bengal Assam interstate boundary da leiba Sri Rampur se gate khamlaga check tabda heroin kilogram 3.1 amasum kani kilogram
85 yorambadagi fagatki haina police officer amana phongdokhi truck ki driver adu Rajasthan gi Baramdagi ni wangpang tawda mahaka loinaba nupa ama Srimrampurdagi kilometer 10 rom satlaga leiba Gosaigaon da lei haina phongdokhi police na makpu khongna Gosaigaon na puringaida Brizels Kumar kauba sub inspector amagi service revolver mulaga kapki khudadura police na handuna kapna mahak sokpadagi Krokazar civil hospital puraga lakanaki ma hauzu hospital adura laying sathri haina police officer adur phongdokhi maraksita drug purakpa truck adu masa khangdaba mi kharana mai thaduk lambadagi phumsak sakre haina police officer adur makhatana phongdokhi mamang saigi mi thadagi hauzu pawra police da nongmai kapada mi nifuga tarulom sikre duga samaka taragum de romra aso apan nang haina phongdorakli adu hauzu koina di mem paw simatang solution jarage ama sum pathok sagi bisoi ki balan ki bi yaur sum mem pigani matam gi oiba marui bi paw singsu channel sugi mekeri gi mem da lepalaitana update pijaraki and thank you.